Mayam Bahama Mutada Kali Review Taram Lokchari, Masi, Mayam from the Kudul Thagatchari movie Sigim Mamina, Marco. Movie si IMDb 7.4 fangi amsong Rotten Tomatoes na 85% gi fresh rating ori. Movie si da thodo hetona saktam langliba singi marakta Unni Mukundan, Yukti Theresa, Kabir Duhan Singh asina chingbani. Movie si ki samlapo wali habataragati manaw pa magidamakta paumnadaba mayamba mana mataw karamna laman khumi habiti matang adu patagliba movie ni Marco. Pare mayamda movie si wari liba hawjaraklage wari liba matanda karigumba soikiba lankiba yawbu taragaso mayamna ngakpigani haiba wafam se Thagatchari. Movie si ahawa maktada aikoina uriba se Victor amasong Wasim hariba nupa se uba phangi. Victor hariba nupa se mati mamit uba phangde haiba semso aikoina khangba phangi. Makoi ani se illegal oriba fighting competition ama yengba lakpani haibidi mayamna yadaba mafam amada fighting competition chenbani mafam maduna makoi su betting tongnabi damakta lakhibani. Mato usumna Victor amasong Wasim makoi ni mesadu yengba matamaduda Wasim hariba nupa asina Victor da commentary perioduna mato karamna phunai habadu taktuna lerami. Mato usumna makoina paisa thanaba matamda Victor na paisa thariba contender adudi maithi ba habadu ke maramaduna ma wakal yamna nuaite. Mato usumna makoini habidi Wasim amasong Victor makoini asum lakpa matamaduda Wasim gi mayamba tarikna phone tawre tarikna magola phone tawli basi ma ki business ki license adu sijiнаraduna man illegal oraba drug ki karbar tawu pamani adubu manaw nupa Wasim aduna di yakide Victor na kaidawre haiduna hangba matamda wafam pumba du mahana mamanaba Wasim da loina tamlami makoi ni somasum lakpa matamaduda Victor na henkatuna satpa matamaduda kanagumba masak khangdaba miyoi khara laktuna Wasim bu thangna thintatuna hatokhe Victor di mamit tangbanina tholiba thodogadu karino haibase khangde man mamanabadu kawraduna lakpa matamaduda mahana mamanabadu khudi thikhi sinnasi nongalpa matamaduda police ta Victor na pauloi tambang matang aduda aikoina uba phangi Victor na mafam aduda mihar palakliba singadu kana no haibagi matang asi police ta loina haiduna lerami police aduna di mahana ngali basaliba singadu thajade maramdi mahakti mamit udabanina mahana ngali basingadu sasinaba balami tawdabu Victor na haragliba si numit aduda mahana mihar pasingadu ko thenaki amasung mihar padugi perfume manamadu mahak nisingli haiduna harakhi mihar paduna throkliba gari dusu mahana maduna yemba matam adudadi defender ni habasu mahana khangbangam khe Wasim haliba misak adugi sakhomadu mahana mamayidu paraduna kamdog habase mahaki wakhanda sagatuna thamkhrabani mato usumna wafam singasi mahana police adura loina tami police adura mahana haribase karigumba misak adu mahaki mamangda lapu taragati mahana yamna laina khangmangam haiduna harakhi mahagasi mamitambo bataragasu mahaki six sense aduna di mihar padubu masak khangdu pangam haiduna hakhibani Madudagi police singadu laktuna tarikta wahang pahung tawba hole maramdi Wasim da phone tawpa last call ase tariki oibanina mauna mayamba tuda wahang pahung tawba lakhibani tabudabu mayamba tuna harakliba se maaki manaw na pa se illegal oiba thaba yamna tawle amasung mauna betting camera su tawi drug ki business su tawbanina maaki yingnawa camera leramgani haiduna haidorakhe wafam madudagi police adusu upai lekte mato usuna police adusu mafam madudagi hanba takhe nowalapudadi Victor su mamanaba Wasim ki sikhibagi thoram maduda yawbalakhe mahana asum phamdur leringi tanjaduda mafam maduda Russell hariba nupa silakhe mama thakta Russell hariba nupa sinani maki mamanaba Wasim hatkibadu Russell na heglakpa matamaduda nungsit ki ipo maduna Russell da sarkiba perfume manamadu Victor gi manatonda lakhe mato wasumna mafam masida Wasim bu hatkiba misakadu lakle habase Victor na khangbangam khe Russell di Victor hariba nupa se kanano haibase khanglibanina Victor na tawriba mong singadu mahak yengduna lerami Victor su hatu mahak tholaktuna Russell na tongduna lakliba defender adugi manakta changsilaktuna defender adura thomjale tasena harba matamda mahak te mafam maduri tholakpani adubu Russell gi gari adu lambi dura khanduna lerambagi mong aduda mahak thomjinkhibani mato usumna gari adu maaduna yengluba matamadurati Russell na thorkiba defender hariba gari adu oiduna lerame Victor su chingna tholakpani adubu gari adu lerambadagidi mahak chingnaba singadu asengba haibadu oikhe tawriba matawuda somna kanadi Victor bu Russell na yengduna leribani adubu Victor di mamit udabanina karimata khangkhide mahana mahaki girlfriend oriba isa hariba nupi sira phone tawi
ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯔꯁꯦꯜꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯕꯤꯛꯇꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯁꯦꯜꯅ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯉꯝꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯪꯅꯗꯤ ꯑꯩꯕꯨ ꯈꯪꯗꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯕꯨ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯋꯥꯁꯤꯝꯒꯤ ꯃꯌꯥꯝꯕ ꯇꯥꯔꯤꯛꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯨꯗ ꯌꯦꯠꯂꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯌꯥꯝꯅ ꯂꯥꯏꯅꯕꯨ ꯈꯪꯕ ꯉꯝꯃꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯃꯤꯠ ꯇꯥꯡꯕꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯤꯗ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯗꯣꯔꯦ ꯅꯪꯅ ꯑꯩꯕꯨ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯩꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯁꯤꯗꯔ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯕꯤꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯗꯨꯗꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯁꯥꯒꯤ ꯃꯅꯝ ꯑꯗꯨꯅꯤ ꯅꯪꯗꯤ ꯑꯁꯤꯕꯅ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯟ ꯆꯪꯂꯕ ꯃꯅꯝ ꯑꯗꯨꯅꯤ ꯅꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯁꯦꯜꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯗ ꯈꯨꯠꯁꯤꯟꯅꯔꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯔꯁꯦꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯁꯤꯗ ꯌꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ ꯁꯨꯔꯨ ꯁꯨꯔꯨ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯂꯧꯈꯤ ꯃꯗꯨꯗ ꯔꯁꯦꯜꯁꯨ ꯑꯦꯁꯤꯗ ꯑꯗꯨꯅ ꯆꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯈꯔꯗꯤ ꯆꯥꯛꯊꯦꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯔꯁꯦꯜꯒꯤ ꯃꯄꯥ ꯇꯣꯅꯤꯅꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯁꯦꯜꯒꯤ ꯃꯄꯥ ꯇꯣꯅꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝ ꯐꯥꯎꯔꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯦꯡꯁꯇꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯗꯟꯗꯤ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯅꯥ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯔꯁꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯍꯥꯛꯅ ꯆꯩꯔꯤꯕ ꯑꯁꯤ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯃ ꯍꯥꯠꯄ ꯃꯇꯝꯗ ꯃꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯃꯗꯨꯕꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯔꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯁꯦꯜꯅ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨ ꯇꯝꯈꯤ ꯃꯤꯍꯥꯠ ꯑꯗꯨ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯤꯖꯔꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯅꯪꯗꯤ ꯋꯥꯈꯜ ꯈꯔ ꯈꯟꯊꯧ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯔꯀꯣ ꯑꯃꯁꯨꯡ ꯖꯣꯔꯖꯀꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯕꯤꯛꯇꯔꯒꯤ ꯕꯣꯗꯤ ꯑꯗꯨ ꯍꯨꯟꯗꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯆꯥꯅ ꯍꯨꯟꯗꯣꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯐꯪꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯕꯤꯛꯇꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨ ꯂꯪꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡꯗ ꯇꯥꯎꯊꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨꯗꯤ ꯄꯨꯡꯇꯨꯝ ꯇꯨꯡꯕꯩ ꯆꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯕꯣꯗꯤ ꯈꯔ ꯂꯦꯝꯍꯧꯕ ꯃꯆꯦꯠ ꯈꯔ ꯑꯗꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯕꯤꯛꯇꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯄꯗ ꯑꯦꯁꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯈꯪꯕ ꯉꯝꯈꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯕ ꯖꯣꯔꯖꯅ ꯇꯥꯕ ꯃꯇꯝꯗ ꯖꯣꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯖꯣꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯦꯡꯁꯇꯔ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯗꯤ ꯖꯣꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯒꯦꯡꯁꯇꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯇꯣꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯖꯣꯔꯖꯀꯤ ꯃꯅꯥꯎꯅꯨꯄꯥ ꯄꯣꯛꯃꯤꯟꯅꯗꯕ ꯑꯃ ꯂꯩ ꯃꯃꯤꯡꯅ ꯃꯥꯔꯀꯣ ꯀꯧꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯅꯨꯄꯤ ꯑꯃꯒ ꯌꯥꯎꯔꯤ ꯅꯨꯄꯤꯁꯤꯅ ꯅꯦꯟꯁꯤ ꯀꯧꯏ ꯅꯦꯟꯁꯤ ꯑꯁꯤ ꯂꯨꯍꯣꯡꯂꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯈꯔꯁꯨ ꯂꯩ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯔꯀꯣ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯁꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯅꯨꯄꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯔꯀꯣ ꯑꯪꯀꯜꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯣꯟꯁꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯈꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯖꯣꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯅ ꯐꯣꯟ ꯇꯧꯔꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯔꯣꯔ 4 ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯔꯖ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯛꯇꯔ ꯑꯁꯤ ꯃꯃꯤꯠꯁꯨ ꯎꯗꯕꯅꯤꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯤꯛꯇꯔꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯕꯤꯛꯇꯔꯗꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯔꯀꯣ ꯑꯁꯤ ꯑꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯗ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯥꯔꯀꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯗꯤ ꯌꯥꯝꯅ ꯖꯥꯊꯤꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯇꯨꯝꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ
ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯚꯦꯟ ꯑꯃꯗ ꯍꯨꯏ ꯖꯥꯠ ꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯔꯀꯣꯅ ꯍꯨꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯔꯀꯣꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯥꯔꯀꯣ ꯍꯥꯏꯔꯤꯕꯁꯤ ꯄꯣꯛꯃꯤꯟꯅꯗꯕ ꯑꯌꯣꯛꯄ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯂꯝ ꯊꯨꯝ ꯌꯦꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯊꯨꯡꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯅꯦꯟꯁꯤꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ तसेंना हाइब तारगदी मार्को असी मपाना पुदुना लाखिबनिना मपाना मचागुमना योखिबनिना मचिन मनाव नुपा अतोपसिंग अदुनदी महापु मनाव नुपा मगनी मयाम्बा मगनी हाइदुना खली अमसुंग कलिगुम्बा मखोई युमदा अवाबता तारगदी मार्कोदी येंबा ngamde मार्को हाइबसिदी मखोई युमगी हुईगा चप मानना लेबनी मपु यामना निंजबा हुई हाइबदुनी लंथुम येनबा मतमदा मार्को की सरुक थोंगदबनी हाइदुना विक्टरना लम असि सरुक मरि थोंगना येनगदबनी हाइदुना हरकी अमसुंग विक्टर दी लंथुम असी करसु पामदे मार्कती मार्को गलेमिनबा पामी हाइदुना हरकी मार्को अमसुंग विक्टर असी यामना लुना तिनजबनी मार्को अमसुंग विक्टर असी पोमिनदबा ओइबा तारकसु पोमिनबा मचिन मनाव अमदगी हेना यामना लुना नुसिनै मखोइनदी विक्टर सिबगी पाव असी मार्को खनगुमसी हाइदुना हाइखिबनी अदुबो सिन असी अखोइना विक्टर बु चर्चता पोरतुना श्रद्धांजलि पीबगी मतांग अदुदा उबा फंगी मफम अदुदा लसल अमसुंग टोनीसु श्रद्धांजलि पीबा अदुदा यावबा लाखि तंजादुरि खंगौदना मफम अदुदा मार्को चंगई मार्कोसु मयामगी ममांगदा करिगुंबा मफम खरा थमनबैदमक्ता कोक्सली तौबतबु मार्कोना मफम अदुदा माइक्रोफोनदा लाउरक्लिबासे महाना महाकी मनावनुपा हाकिबा मीदुगी लमन खुंगनी अमता लेम खक थारोय हाइदुना हरखि लोइना हातकनी हाइदुना हरे वही अदु तारबा मतमदा जोर सारिबा मयामबा हनसिना मनावनुपा मार्कोदा ज्ञान तानबैदमक्ता हरे नंगना चर्चता हाना सुनबै वा ngangbadu करिगिनो अदुगा वफम असि खरा इंथनगा फदना नेना ताना खनसि हाइदुना हरे मागसिबु कनाना हालिबनो हाबिसु खंगदे अदुगा मतौ करमना हालिबनो हाबिसु खंगद्रि मरमदना खरा तकना खनसि हाइदुना हरखि मदुदगी सोमना कनदि मार्कोदि मनावनुपादु हातखिबैदमक्ता मागति सावबुना खमथेंबा हाबिदो वैखि सोमना कनदना सिन्नमदना अखोइना उबा फंगलिबासि मार्को अमसुंग मनावनुपा विक्टर दु मवांगतकी मतमदा सुरुप थमिनदुना लेरमि मनावनुपागी अपामसि करिनो हाइदुना हंगबा मतमदुदा गाड़ी थौबा पामी हाइदुना हरखि ममि तांगमनिना गाड़ी थौबा फंगजदबगी नुंगाइतबदु मयामबा मार्कोसु खंगमनिना मनावनुपादुबो गाड़ी दु थौवले मनावनुपाना गाड़ी थौबा तारगसु महाक करिमता कीदना यामना नुंगाइना गाड़ी दु तोंगलमे मतो उदुदा सोमना कनदि मनावनुपा विक्टरगी हरौबगी पनकै लेखिदबा हाइबदो वैखि मनावनुपा विक्टरसु मार्कोगा अदुमक लेमिनबा हाइबदो वैखि मार्कोसु मनावनुपागा हेक लाफा मतमदा अदुमक लेमिनै मार्कोगिसु गर्लफ्रेंड अमलै लोइना विक्टरगिसु गर्लफ्रेंड अमलै ममिंग ईसा कवे महागसी ममित तांगले खंगना माकी गर्लफ्रेंड अदुगा महाका यामना नुसिनबा हाइबदो वैखि ईसासु पुलिस स्टेशन अदुरा लाथुना महाना महाकी विक्टर अदु कदाय चक्रगे अमदा थिबियु हाइदुना हरकी अरोइबा कॉल से एंगोल तोरखिबनि हाइदुना हरे विक्टरगी वाफम असे मखोइना ईसादरि तमथोखिदे मदुरगिदि सोमनाकदा टोनी अमसुंग रसेल खनदुना देरमी मखोइसु जॉर्ज की मखादा थबक तौबनिना जॉर्ज की मयुमदा लाक्तुना खनरमबनि मखोइना खनरिबसि हौजिक करि तौसिगे हाइदुना खनबनि मदुदा टोनीना हरक्लिबसि मवांगथक्ता थोखिबा थौदोकसिंग अदु लोइना काउथोलसे अदुगा मखादा थबकसिंग पाइखनबा तौरसि करिगुम्बा मदु नत्रबा तारगदि अखोइगी बिजनेस सिंग असि लोइना मांग ताकपा तारे हाइदुना हरे मदुरगिनि मफम मदुरा इखंग खंगौदना मार्को चनाक्तुना हरे अइगी नावनुपानि सिरिबदो बिजनेस की थोपा मांगसु याय तोंगलसु याय अदुबा अइगी नावनुपागी लमन खुमदबदि सुंगया यारोय मदुगिदि अखोइना सिन अमदा उबा फंगलिबासे इंस्पेक्टर सत्यम हाइबा नुपासिबु उबा फंगी मागसु विक्टर हातखिबगी इन्वेस्टिगेशन तौदुना लेरमे ममागथक्ता विक्टर अमसुंग वसिमना सत्तुना पैसा थारुबा फाइटिंग क्लब अदुदा लाखि हाइबदि फैक्टरी दुगी मनाक्ता लाखि मफम मदुदा गुंडा कैमरूम लेबनिना पुलिस संग तारगसु पुलिसना हंगलुबा मतम मदुदा करिमता खंगबा ngамखिदे पुलिसना सीसीटीवी चेक तौबा मतमदा सीसीटीवी की फुटेज अमता यौरमदे मतौ सुमना पुलिसना खंबा ngami मदुदि हातलिबा खोहाल असे प्लानिंग तौरगा हातपने मदुरगिदि टोनी अमसुंग महाके पार्टीना खनरिबा असे वाफम असे पंगलाई लाइबदि ओइरोय मनावनुपा विक्टरगी लमन असे मयामबा अनिसिना सोइदना खोंगनी अदुना मखोइसु लमन खुमलबा सेम साग्रे हाइबसि मखोइना खंबा ngami मरम मदुना मखोइसु करि तौबा यागे हासि मखोइ खनदुना लेरमे सोमना कंदना टोनीना हरक्लिबसि नकोइना मार्को उबा मतमदा यामना नॉर्मल ओइना बिहेव तौगदबनि नकोइना महापु हाले हाबसि चिंगना हलोइदबनि सोमना कंदना देवराज अमसुंग रसेलसु महाकि ममांगदा विक्टर सिखिबा मतम अदुदा यामना नुंगाइतबगी मवंग अदु उलमे मरमदि जोर सारिबा नुपा असे करिगुंबा साउखिबा तारगदि
ꯃꯍꯥꯛ ꯋꯥꯈꯜ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯊꯗꯅ ꯃꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯔꯖꯁꯨ ꯃꯃꯥꯡꯊꯛꯀꯤ ꯇꯥꯏꯞꯇ ꯃꯍꯥꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯔꯀꯣꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯁꯇ꯭ꯌꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯌꯝꯁꯨ ꯀꯤꯔꯗꯨꯅ ꯕꯤꯛꯇꯔ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯥꯔꯀꯣꯗ ꯂꯣꯏꯅ ꯇꯝꯈꯤ ꯁꯇ꯭ꯌꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯤꯛꯇꯔꯕꯨ ꯑꯦꯁꯤꯗꯇ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯒꯩ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯥꯔꯀꯣ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯔꯀꯣꯁꯨ ꯕꯤꯛꯇꯔ ꯍꯥꯠꯄꯗꯨꯕꯨ ꯊꯤꯖꯤꯟꯕ ꯂꯥꯛꯈꯤ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯛꯇꯔ ꯍꯥꯠꯂꯤꯕ ꯔꯁꯦꯜꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯁꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯤꯛꯇꯔ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯔꯀꯣꯅ ꯈꯪꯖꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯤꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯔꯁꯦꯜꯅ ꯇꯥꯔꯤꯛꯇ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯣꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯔꯀꯣꯁꯨ ꯇꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯏ ꯃꯗꯨꯗ ꯕꯤꯛꯇꯔꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯥꯔꯤꯛꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯥꯔꯀꯣꯅ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯔꯀꯣꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯔꯀꯣꯁꯨ ꯃꯟꯁꯨꯔ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯃꯟꯁꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯔꯀꯣꯗ ꯆꯦꯂꯦꯟꯖ ꯇꯧꯏ ꯃꯐꯝ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯋꯥꯁꯤꯝ ꯑꯃꯁꯨꯡ ꯕꯤꯛꯇꯔ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯊꯥꯗꯨꯅ ꯄꯨꯟꯅꯕ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯔꯀꯣꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯒꯤ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯔꯤꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯨꯅꯕ ꯍꯧꯔꯛꯏ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯟꯁꯨꯔꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯗꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯟꯁꯨꯔꯒꯤ ꯃꯤ ꯆꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯟꯁꯨꯔꯒꯤ ꯃꯤꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯟꯁꯨꯔꯗ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯛꯏ ꯃꯟꯁꯨꯔ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯔꯁꯦꯜꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯁꯦꯜ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯛꯇꯔ ꯍꯥꯏꯔꯤꯕꯁꯤ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯀꯣꯏꯁꯨ ꯍꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯟꯁꯨꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯔꯁꯦꯜꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯃꯥꯡꯊꯛꯇ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯖꯣꯔꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯅꯥ ꯀꯌꯥꯃꯔꯨꯝ ꯄꯣꯔꯠꯇ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯣꯅꯤꯅ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯜꯂꯗꯨꯅ ꯂꯩ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯗꯨꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯥꯅꯔꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯖꯣꯔꯖꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯔꯖꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯅꯤ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯔꯖꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨꯗꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯤ ꯈꯔ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯇꯔ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯅꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯣꯔꯖꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯇꯣꯅꯤꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯂꯣꯟ ꯑꯊꯨꯞ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯣꯡꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯣꯔꯖꯄꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯕ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯊꯥꯔꯗꯨꯅ ꯖꯣꯔꯖꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯍꯟꯈꯤ ꯀꯥꯔ ꯃꯅꯨꯡꯗ ꯊꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯖꯣꯔꯖꯇ ꯊꯥꯡꯅ ꯊꯤꯟꯈꯤ ꯑꯗꯨꯒ ꯖꯣꯔꯖꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯍꯥꯛ ꯍꯤꯡꯗꯤ ꯍꯤꯡꯍꯧꯏ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯀꯣꯁꯁꯨ ꯂꯥꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯔꯀꯣꯁꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯃꯤꯅꯗꯤ ꯇꯧꯕ ꯉꯝꯃꯣꯏ ꯃꯅꯨꯡꯒꯤ ꯃꯤꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯇꯣꯅꯤꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯔꯀꯣꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯗꯦꯕ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯔꯀꯣꯗ ꯍꯥꯏꯈꯤ ꯃꯥꯔꯀꯣꯅ ꯗꯦꯕ꯭ꯔꯥꯁꯄꯨ ꯍꯥꯠꯍꯟꯕ ꯄꯥꯝꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯖꯣꯔꯖꯄꯨ ꯍꯥꯠꯄ ꯃꯇꯝꯗ ꯁꯤꯅꯕ ꯍꯥꯠꯇꯕꯒꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯈꯪꯂꯛꯂꯅꯤ ꯈꯪꯕꯒꯤꯅꯤ ꯃꯗꯨꯒꯤꯗꯤ ꯇꯣꯅꯤꯅ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯔꯀꯣꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯁꯍꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯁꯤ ꯏꯟꯁꯄꯦꯛꯇꯔ ꯁꯇ꯭ꯌꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯏ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯋꯥꯁꯤꯝ ꯍꯥꯠꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯝꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯂꯤꯒꯦꯜ ꯐꯥꯏꯇꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯁꯦꯝꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥꯗꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯊꯝꯃꯝꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯔꯁꯦꯜꯅ ꯋꯥꯁꯤꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯁꯤꯝꯕꯨ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯁꯇ꯭ꯌꯝꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯁꯇ꯭ꯌꯝꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯗ ꯈꯨꯠꯁꯤꯟꯅꯈꯤ ꯇꯧꯕꯇꯕꯨ ꯀꯃꯤꯁꯅꯔ ꯑꯗꯨꯗꯤ ꯇꯣꯅꯤꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯐꯨꯇꯦꯖ ꯑꯗꯨ ꯃꯍꯥꯛꯅ ꯃꯥꯡꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯗꯁꯕꯤꯟꯗ ꯊꯥꯗꯈꯤ
ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯇꯣꯅꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯗꯒꯤꯗꯤ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯁꯇ꯭ꯌꯝꯕꯨ ꯍꯜꯍꯜꯂꯤ ꯑꯃꯁꯨꯡ ꯔꯥꯖꯄꯨꯁꯨ ꯍꯥꯠꯇꯣꯛꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯔꯀꯣꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯃꯥꯔꯤꯌꯥ ꯂꯥꯛꯈꯤ ꯃꯥꯔꯤꯌꯥꯅ ꯃꯥꯔꯀꯣꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃꯠꯇ ꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯆꯠꯊꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯦꯡꯒꯦꯖ ꯇꯧꯅꯕ ꯃꯇꯝꯗ ꯁꯤꯟꯅꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯥꯔꯤꯌꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯥꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯔꯀꯣꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯔꯀꯣꯅꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯇꯥꯍꯧꯗꯣꯔꯤꯕꯁꯤ ꯃꯥꯔꯤꯌꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕꯒꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯖꯣꯔꯖꯀꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯖꯣꯔꯖꯇ ꯌꯦꯡꯍꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯇ꯭ꯌꯝꯁꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃ ꯃꯍꯥꯛꯅ ꯃꯤ ꯑꯃꯗ ꯁꯤꯟꯅꯔꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯃꯤꯁꯅꯔ ꯑꯗꯨꯕꯨ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯄꯤ ꯑꯃ ꯁꯦꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯗꯨꯅ ꯀꯣꯄꯤ ꯑꯗꯨ ꯖꯣꯔꯖꯇ ꯄꯨꯔꯛꯇꯨꯅ ꯋꯥꯁꯤꯝꯕꯨ ꯍꯥꯠꯈꯤꯕꯒꯤ ꯀ꯭ꯂꯤꯞ ꯑꯗꯨ ꯖꯣꯔꯖꯇ ꯌꯦꯡꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯔꯖꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯚꯤꯛꯇꯔ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯑꯁꯤ ꯇꯣꯅꯤꯁꯨ ꯌꯥꯎꯔꯦ ꯑꯃꯁꯨꯡ ꯔꯁꯦꯜꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯚꯤꯛꯇꯔ ꯑꯁꯤ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤ इरफान हटपगी वीडियो फुटेज अदुसु उरे अदुगा रसेलगी मखुता सोकपगी बेंडेज येतुना लेरिबदु माकी मनावनपा विक्टर हटप मतमदा एसिड चोंगबा सोयदन ओनंगमनि हाबसि माल खंबा ngamखे वफमसिंग असि हाइनबगीदमक्ता जोर्जना मार्कोदा फोन तौरे तौबदबु मार्कोगी फोन अदुदि गारीगी स्पीकर अदुगा समनदुना लेबनि मरमदर वफमसिंग अदु जोर्जना लोइना हारप मतमदुदा सोमनाकंदा रसेल सु लोइना तादुना लेरमे मदगदी सोमनाकंददि मार्कोना रिएक्ट तौट्रिङै तंजादुदा गारी मनिंगदगी रसेलगी मीना मार्कोगी ngakthi chaptuna लेखे अमसुंग माकी ममानबा अनबदुसु फाजनदुना थमखे मदगदी रसेल हरक्लेबसि नंगना असेंग खुदिमक लोइना खंगलबनिना हजिति नंगना इबु लमन खुमनबैदमता नंगबु अइना लेमना थारोय अदुगा नंगी ननावनपा सिबा मतमदा अइना वीडियो लहौबनि वीडियो सि येंगु हादना माकी फोन दु पुथोक्तना मार्कोदि यंगले सोमनाकंदा मार्को करिमता तौबा ngamखिदे उपाय लेखिदे मार्को बु मकोइना तमथिना फुखि नंग सिरि यामना जाथिबा मीनि हादना ताबनि अदुबु नंगदि करसु लेतबा मीनि ना हादना याम उसितकिदे अदुगा माकी मरुप परिबा अनबरगी बकुलदसु चेनसो म सिजनदना कततखे सोमनाकंदा अनबरदी नावना खपखप चोंदुना लेखे मदगदी मनावनपा हाटपगी लमन खुमनिंगबगी मैचाना चाक्तुना लेरिबा मार्को हौजिक्ति ममानबदगी मकुलदु कतकेबदगी सावबसि खम थेंगना योखिबा हाबदो ओइखे मतौ असुमना मार्को बु हानबैदमता थांग पादुना तंगछलपा मतमदुदा थांग अदु मयादुना चिक्लदुना महाना रसेलगी मीसिंग अदु हाटपा हौरखे मतौ असुमना महाना रसेलगी मीसिंग अदु अमम तंगोइना हाटपा हौरखे यामना जाथिबा यामना किनिंगाय ओइबा सिन्ना मसु ओइखे मदुदगीदी माना रसेलबु कयारखना अवाबा पीबा हौरे माकी ममानबा अनवरदुसु मखुतगी इ हादबगी मतौ अदुदा पुदुना चैके तौबनी ममानबगी अनाबगी चैनादु खांबगी मोंगदु उरुबा मतमदुदा मार्को साउबना हेमनखिदुना चेनसोदु पारदुना महाना अमु रसेलबु कक्लगे मतागुम चंगपा मतमदुदा माकी फोन अदुदा टोनीना फोन तौरे टोनी हरिबा नुपासी यामना सिंगबा नुपानी मरमदुना माकी मचा नुपासिबु सोयदना हाटखरनि खरदुना महाना दिल अमा हरे यु करिगुबदना रसेल हाटपा तारगदि अइना विक्टरगी गर्लफ्रेंड हरिबा नुपीसिबु सोयदना हाटकनि अमसुंग माकी मबुक्ता लेरिबा विक्टरगी मचा नुपासिसु याउना हातुरिबनि हादुना हरखे मनावनुपागी नुपी अमसुंग मचा अदुबु कन्नबा होनबगिदमता महाक रसेलबुदि हाटपिखिदे मफम अदुर होंदोक्तुना थमामी अमसुंग ममानबदुबु हॉस्पिटलाइज तौनबगिदमता पुदुना लाखे मदिगदि सोमनाकंदा पाउ अदु जोर्जता तंबा मतमदा जोर्जना हरक्लेबासे टोनीना पामलिबा खुदिमकसिंग अदु अइना लोइना पिगनि लंथुंग पामलिब्रा संपत्ति पामलिब्रा अदुबु अइगी नावनुपागी नुपी अमसुंग मचा अदुबुदि कनगनि हायदुना हरे तौबदबु मार्कोनदि टोनी हरिबा मिसक असिगी मगुनसि खंगबनिना इसाबु तराय तरायना थदरोक्लवि हायबसि खंगी मरमदुना महाना देवराज हरिबा नुपादुबु थीबा हौकी हायबदि टोनीगी मी अदुबु थीबा हौखे महान देवराज फारदुना कंटेनर अमगी मनुंगदा हप्चलमी अमसुंग मार्कोना देवराजता हरक्लिबसि कंटेनर से मिनिट 10 गी मनुंगदा पोखायरदबने अदुगा करिगुम्बा नंगना इसाकी लेफमसे अयंगोंदा हरक्तबा तारगदि नंगबु सीबदगी कनामतना कनबा ngamlaroi वफमसे हरमदुना मार्को मफमदुरगी थोलै तौबदबु सोमनाकना देवराजदि कीबन हेमनखिबदगी इसा कदायदि लै हायबसे महाना मार्को धारे
Tony isabu mahaki farmhouse the low to the Tamdi Haidun Haraki. Wafama to Tarabadagi, Kanglabadagi, Mahak Hojiti, Tony farmhouse tamda Garido young Todunai, Mana Garido young Todunla Putanja to the container to the Somlakanda, blast Todunalehowe. Matosuna Devra so Mapama to the Sio Wabdoiki, Matagidi Somlakanda, farmhouse da, Marcolai, Mapama to the Mi Camarumda, Mapama to Changbating Tamame. Madagidi Marcona Mapamadura de Riba missing at the Amum Tangoina, Top Tana Loin Hatorak Pipe Doike. Madagidi Mapamadura de Riba missing at the Loin Hatok Labamatunda, Yumadagi Matakang Basarukta, Kakalapa Matamaduda, Mapamadura, Isa Pamdura de Remi, Matagidi, Isai Malata Chanchanduna, Yellow Matamdadi, Nupi Atopama, Pamdura Labi Mungama, Mal Uva Funky, Tanjadu Kankaudana, Tony Mapamadura. Madagidi Tony Heraglibasi, Nana Kalibasi. Isa se mafam masida ina lotuna thamlamgani haiduna khalibra isa de aigi chanapa gi manakta thamlibani toni dhare karigumba nangna isa gi thawai kanba pamba taragadi mahak paisa kya manum piu haiduna harakhe nongalpa mathamdadi marcosu begama puduna rasal gi manakta lai rasal la khanjari basidi beg asida paisa tuna thanduna yawre haiduna khanki begadu marco tegi lauki amsung begadu rasal na hangtoi begatura paisa de yawmdre khut ama yawmi khudasi Mapa Tony Gini, Mapa Tony Gi, Makujaldun Lambu Mong Urban Matamda, Russell the Yanang Pahabdoike. Masida Kuna Kamanga Libasi, Isagi Tawai Kanabi Damata, Marcona, Tony Boo and a kidnap Tore Amazon Marking Makudazi Katalatuna, Mahana Machano Patasina Kibani, Mata Osumna, Isagi Tawai Kanabi Damata Mahana, planning a seat of Kibani. Russell Harivan Pasi, Yamna Patavan Pawi Panina, Yamna Line Isasi Tadoro Habsi Kangi, Maramatuna. Karigumba nangna nangi napagi thawai kanba pam taragadi isa du thaduro haidun haraki mata osumna upali tebdagi Russell na isabu mafam madudagi thaduro pataki mata osumna Marco na isabu mahaki gari du hapsin ki mata osumna mapa karai lei haiduna Russell hapa matamda mapagi lepam matusu mahana GPS tawga thaki amasung haidoki madagidi mapa lepam maduda machana patusu hatu lei Mapa dusu Kamada Lunsindra Lerambagi Mongo Machara Paduna Tinaki Madagiri Tonga to Hatoketa Matamada Mapa Duna Hangan Haiduna Mongo the Haraki Karigino Haibata Tonga to Haluba Matamda Mapagi Makokta Esitki Patramba Yanduna Lady Karigumba Tonga to Hekang Toluba Taragadi Esidatu Mapa to Kimakoga to Hajan Ribani Madurigi Makoisu Maning Tongum di Lautuna Tong Pakara Changai Madagidi Mausu Tamna Charutana Mapagim Kokta Leriba, Esitki Patra to Lotway, Madagidi Mahana, Bip Hyper Sound Mataki, Mahana Pakta to the Yingu Matamdadi, Mapana Pamli Basoki, Makada, Boma Pitogan Labing among the Mahana over Funky, Mamang the Su, no way Matandra Lang Talibani. Esitki Patra to Loktava Matamda, Bomado, Trigger Tokrabani, Maramadura, Mapagi Hawaii to Kalmangam Narek Hibisi Madagi, Makway, Mapam Maduri Tole. Tobatabu Mapamadura Bom Pokaidula, Mapado, Matatatan Siki. Mapagi Sibi Mongadura, Machana Pado, Sauber Roki, Maramadura, Mausu Marco da Mapasi Bagi, Laman Konguni Hadru Lepke. Madrigi Yumda Marco Lapu Matamadura, Maya Major Snare, Hojiti Equini Isasi, Yam section at Tamdavia Roy, Maramadura, Mahapu, section at Siena Widen Hari, Mapamadura Maria Busukarami Amazon, Maria Amazon, Marco Makoini, Yanana Vidamakta, Josna Selame. Marco Gasembasi Maria Sukang Pataki, Marco Bunga Piki Amazon, Makoini Hanugum Amu Nushina Bibawake. Madidi Equina, Matangis and the Ubafani George Nasu, Tarikariban Patabo, Tori Yaladun Haki. Madidi Sinamata Equina Ubafani Basi, Hojiti, Russell Su Mapagi Lemon Kumning Malina, Maki, Ayopa Mayamba to Manaktalai, Hividi, Cyrus Kimanaktalai, Cyrus Hariban Basi, Makok Shakunapani. Maal mi hat patargasu yamna tamtina matuk kaduna hat pamisagamani. Maakti laman kumba taragati mi amakadata kumba pamde maramaduna karigumba laman kumba pam taragati maaki imung manung tumna halpaduni maana pamni basi. Karigumba madumna tawba taragati maaki ignava kanamta lereru haduna maana kali. Maduragidi Marcosu objecti maaki imung manunga loinina leire maaki manakta maaki nuksinajabi Mariasu mahapu support awduna adumak leire. Objecti problem am te lere haduna mahana khanjaki madigi isana Marco the give am pirami give asi mamata ki matamda Victor na mangon pirakibani habidi Marco the pina bidam te pirakibani
ꯒꯤꯕ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯔꯀꯣ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯏꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯁꯦꯜꯗ ꯃꯥꯔꯀꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯉꯁꯤ ꯅꯨꯡꯗꯥꯡꯃꯛ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯁꯥꯒꯤ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯖꯣꯔꯖꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯌꯨꯝꯃꯛꯇꯗ ꯀꯧꯔꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯊꯋꯥꯏ ꯆꯤ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯁꯥꯒꯤ ꯗꯦꯂꯤꯚꯔꯤꯁꯤ ꯌꯥꯝ ꯊꯨꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯩ ꯃꯨꯠꯈꯤ ꯃꯗꯨꯒꯤ ꯖꯣꯔꯖꯅ ꯃꯥꯔꯀꯣꯗ ꯏꯁꯥꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩ ꯃꯩꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯣꯔꯖꯁꯨ ꯃꯩꯒꯤ ꯁ꯭ꯋꯤꯆ ꯑꯗꯨ ꯑꯣꯟ ꯇꯧꯒꯦ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯔꯁꯦꯜꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯏ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯔꯀꯣꯁꯨ ꯃꯍꯥꯛ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯥꯏꯔꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯉꯛꯏ ꯑꯁꯨꯝ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯖꯁꯨ ꯁꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯥꯔꯀꯣ ꯑꯃꯁꯨꯡ ꯁꯥꯏꯔꯁ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯛꯏ ꯇꯧꯕꯇꯕꯨ ꯁꯥꯏꯔꯁꯅ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯃꯥꯔꯀꯣ ꯇꯝꯊꯤꯅ ꯁꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯁꯦꯜꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯦꯡꯕ ꯊꯥꯈꯤꯗꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯤꯂꯤꯟꯗꯔꯅ ꯈꯔ ꯊꯣꯝꯊ ꯃꯊꯛꯇꯒꯤ ꯈꯔ ꯂꯪꯊ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯥꯏꯔꯁꯁꯨ ꯏꯁꯥꯒꯤ ꯀꯥꯔ ꯆꯪꯉꯛꯏ ꯏꯁꯥꯒꯤ ꯀꯥꯔ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯥ ꯑꯉꯥꯡ ꯗꯦꯂꯤꯚꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯗꯒꯤꯗꯤ ꯁꯥꯏꯔꯁꯅ ꯏꯁꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈꯤ ꯅꯧꯅ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯂꯛꯇꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏꯔꯁꯅ ꯃꯥꯔꯀꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯅꯕ ꯍꯥꯠꯇꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯠꯄ ꯃꯇꯝꯗ ꯃꯥꯔꯀꯣꯒꯤ ꯅꯨꯄꯤ ꯃꯥꯔꯤꯌꯥꯕꯨꯁꯨ ꯌꯥꯎꯅ ꯍꯥꯠꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯥꯔꯀꯣꯕꯨꯗꯤ ꯍꯥꯠꯇꯣꯛꯇꯦ ꯃꯍꯥꯛꯅ ꯃꯥꯔꯀꯣꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯪ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯆꯥꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯁꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯔꯀꯣꯗꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯂꯩꯈꯤ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯔꯀꯣ ꯌꯥꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯁꯀꯤ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯍꯁꯀꯤ ꯑꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯥꯔꯀꯣ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯍꯨꯏꯗꯧꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇꯕꯨ ꯀꯟꯕ ꯉꯝꯖꯈꯤꯗꯕ ꯑꯁꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨ ꯈꯔ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯥꯕ ꯈꯔ ꯐꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯖꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯗꯨꯅ ꯈꯨꯠꯂꯥꯏ ꯄꯨꯔꯗꯨꯅ ꯔꯁꯦꯜꯒꯤ ꯍꯥꯏꯕꯗꯤ ꯁꯥꯏꯔꯁꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯔꯀꯣꯗ ꯑꯦꯇꯦꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯔꯀꯣꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯥꯏꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯁꯥꯒꯤ ꯃꯆꯥ ꯑꯁꯤ ꯑꯦꯁꯤꯗꯀꯤ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯏꯁꯥꯒꯤ ꯃꯆꯥ ꯑꯁꯤ ꯃꯥꯔꯀꯣꯅ ꯀꯟꯕ ꯄꯥꯝꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯂꯗꯨꯅ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯤꯟ ꯒꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯏꯔꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯔꯀꯣ ꯔꯁꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯔꯁꯦꯜꯕꯨ ꯃꯍꯥꯛꯅ ꯊꯥꯡꯅ ꯊꯤꯟꯇꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯦꯟꯃꯟꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯐꯨꯛꯇꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯁꯤꯟ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯇꯨ ꯆꯨꯡꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏꯔꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯔꯁꯅ ꯃꯥꯔꯀꯣꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯏꯁꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯦꯁꯤꯗꯇ ꯊꯥꯗꯒꯦ ꯇꯧꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯥꯏꯔꯁꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯦꯁꯤꯗꯇ ꯇꯥꯍꯟꯗꯕꯤꯗ ꯑꯣꯛꯈꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯗꯨꯕꯨ ꯑꯦꯁꯤꯗꯇ ꯂꯪꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯔꯀꯣꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯁꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯇꯨꯝꯅ ꯁꯤꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯔꯀꯣꯅ ꯄꯨꯔꯗꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯁ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯃꯤꯁ ꯇꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯚꯤꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯤ ꯁꯛꯅ ꯑꯗꯨꯃꯛ ꯌꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯕ ꯃꯇꯝꯗ ꯀꯔꯤ ꯁꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ